ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯧꯔꯛꯐꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯖꯤꯂꯤ ꯃꯣꯁꯤꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯄꯥꯛꯄ ꯆꯤꯡꯗꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯂꯩꯆꯤꯜ ꯃꯄꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯃꯣꯁꯤꯔꯣ ꯃꯀꯨꯝ ꯃꯊꯥ ꯂꯦꯞꯇꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯄꯣꯛꯈꯤ꯫ ꯑꯍꯥꯟꯕꯅ ꯂꯥꯏ, ꯑꯅꯤꯁꯨꯕꯗ ꯀꯩ, ꯑꯍꯨꯝꯁꯨꯕꯗ ꯃꯤ, ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯐꯪꯖꯈꯤ꯫ ꯃꯣꯁꯤꯔꯣꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤ ꯌꯣꯛ ꯊꯥꯛꯇꯨꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯥꯎꯔ ꯁꯥꯡꯂꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯣꯁꯤꯔꯣꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯃꯤ ꯑꯁꯤꯕꯨꯅꯤ꯫ ꯃꯆꯥ ꯑꯍꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯣꯡꯃ ꯂꯩꯍꯟꯗꯨꯅ ꯌꯣꯛ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯏꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇ ꯃꯃꯥꯗꯣ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯏ꯫ ꯀꯩꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯗꯣ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯗꯣ ꯍꯦꯛꯇ ꯁꯤꯅꯤꯡꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯁꯨ ꯃꯃꯥ ꯊꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯌꯥꯝꯅ ꯁꯥꯕ ꯃꯣꯔꯣꯛ ꯈꯨꯕꯥꯝ ꯑꯃ ꯏꯁꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯤꯗꯣ ꯃꯃꯥꯗ ꯄꯤꯊꯛꯄꯗ ꯃꯃꯥꯗꯣ ꯁꯤꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯀꯌꯥ ꯀꯨꯏꯅ ꯀꯟꯗꯨꯅ ꯂꯩꯅꯤ? ꯈꯔ ꯂꯩꯔꯒꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯃꯤꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ, ꯑꯩꯅ ꯁꯤꯔꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯒꯅꯨ꯫ ꯇꯨꯃꯤꯟꯅ ꯐꯨꯝꯖꯤꯜꯂꯨꯀꯣ꯫ ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛꯇ ꯐꯨꯡꯒꯥ ꯂꯤꯡꯂꯒ ꯆꯥꯛ ꯊꯣꯡꯂꯛꯎ." ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯗꯣ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯗꯛꯇ ꯐꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯗꯥꯏꯗ ꯐꯨꯝꯈꯤꯕꯒꯦ ꯈꯪꯗꯅꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯣꯡꯐꯝ ꯀꯌꯥꯃꯨꯛ ꯁꯦꯝꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯥ ꯀꯩ ꯍꯜꯂꯛꯄꯗ ꯃꯃꯥ ꯂꯩꯔꯝꯗꯕ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ, ꯈꯣꯡꯕꯥꯜ ꯂꯨꯛꯂꯥꯡ, ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯅꯥꯎ ꯌꯥꯏꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯑꯍꯜ ꯂꯥꯏꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯈꯨꯠꯅ ꯃꯉꯛꯇ ꯅꯥꯜꯂꯒ "ꯋꯥꯔꯨꯔꯅꯨ" ꯍꯥꯏꯕꯗꯒꯤ ꯀꯩ ꯑꯗꯣ ꯃꯉꯛ ꯂꯦꯡꯕ ꯍꯥꯏꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯩꯅ ꯃꯉꯛ ꯌꯦꯠ ꯑꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ꯫ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯌꯥꯝꯕ ꯂꯥꯏꯅ ꯃꯈꯨꯠꯅ ꯅꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒꯤ ꯃꯉꯛꯇ ꯁꯔꯨ ꯑꯃꯠꯇꯃꯛ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥ ꯄꯨꯝꯂꯩ ꯂꯩꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯃꯉꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩ ꯑꯗꯣ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯁꯤꯒꯦ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯣꯁꯤꯔꯣꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯥꯏ, ꯀꯩ ꯑꯃꯗꯤ ꯃꯤꯅ ꯂꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯅꯤ꯫ ꯑꯃꯅꯁꯨ ꯂꯩꯅꯤꯡꯏ, ꯑꯃꯅꯁꯨ ꯂꯩꯅꯤꯡꯏ꯫ ꯌꯦꯠꯅꯔꯕꯗꯨꯗ ꯃꯃꯩꯊꯪꯗꯗꯤ ꯂꯝꯖꯦꯜ ꯇꯥꯟꯅꯔꯒ ꯂꯦꯞꯅꯔꯁꯤ ꯌꯥꯅꯔꯗꯨꯅ ꯂꯝꯖꯦꯜꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯥꯄꯤ ꯆꯕꯨꯟ ꯑꯃ ꯃꯇꯣꯟꯗ ꯀꯤꯁꯤꯟꯕ ꯆꯩ ꯑꯃ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯟꯗꯨꯅ ꯂꯝꯊꯨꯡꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯆꯩꯒꯤ ꯃꯇꯣꯟꯗ ꯀꯤꯔꯤꯕ ꯅꯥꯄꯤ ꯆꯕꯨꯟꯗꯣ ꯄꯥꯏꯕ ꯉꯝꯕꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯁꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯂꯝꯖꯦꯜ ꯑꯗꯨ ꯍꯦꯛ ꯊꯥꯕ ꯍꯧꯕꯒ ꯂꯣꯏꯔꯛꯄꯗ ꯀꯩꯅ ꯂꯝꯖꯦꯜ ꯑꯗꯨꯕꯨ ꯊꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯒ ꯃꯤꯒ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯗꯒꯤ ꯂꯝꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯗꯤ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕ ꯃꯤꯕꯨ ꯊꯣꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯇꯣꯟꯕ ꯃꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯎ, ꯑꯩ ꯅꯪꯕꯨ ꯂꯝꯖꯦꯜ ꯊꯣꯏꯍꯟꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ, ꯇꯧꯉꯝꯕ, ꯂꯝꯖꯦꯜ ꯌꯥꯡꯕꯗꯤ ꯅꯌꯥꯝꯕ ꯀꯩꯅ ꯍꯦꯜꯂꯤ꯫ ꯅꯪꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯂꯤꯔꯨꯡ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯄꯥꯏꯔꯒ ꯑꯅꯛꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯣ꯫ ꯅꯌꯥꯝꯕ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯦꯟꯅ ꯆꯩ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯀꯥꯞꯄꯨ." ꯃꯤꯅ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯇꯥꯛꯂꯤꯕ ꯋꯥ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯇꯦꯟꯅ ꯅꯥꯄꯤ ꯆꯕꯨꯟꯗꯣ ꯀꯥꯞꯊꯗꯨꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯁꯛꯂꯝꯃꯤ꯫ ꯂꯝꯖꯦꯜ ꯊꯣꯏꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯁꯔꯨꯛ ꯐꯪꯈꯤꯔꯝꯃꯤ꯫ ꯀꯩꯅ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯑꯉꯝꯕ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯄꯥꯝꯕꯁꯦ ꯃꯅꯥꯎ ꯑꯇꯣꯝꯕ ꯃꯤꯅ ꯃꯥꯕꯨ ꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯅ ꯂꯥꯏꯕꯨ ꯎꯕ ꯐꯪꯂꯝꯃꯤ꯫
ꯂꯥꯏꯅ ꯈꯜꯂꯛꯂꯝꯃꯤ, ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯛꯎ ꯎꯍꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯅ ꯃꯤꯒꯤ ꯃꯃꯤꯠ ꯑꯁꯦ ꯍꯨꯏꯒꯤ ꯃꯃꯤꯠꯀ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯤꯅ ꯑꯍꯤꯡ ꯑꯃꯝꯕꯗ ꯄꯣꯠ ꯆꯩ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯍꯨꯏꯒꯤ ꯃꯃꯤꯠ ꯄꯥꯟꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯕꯨ ꯎꯕ ꯐꯪꯈꯤꯗꯕꯁꯤꯁꯨ ꯃꯁꯤꯗꯒꯤꯅꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯂꯥꯏꯅ ꯃꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯥꯒꯗ꯭ꯔꯥ ꯑꯀꯪꯕ ꯆꯥꯒꯗ꯭ꯔꯥ ꯍꯪꯕꯗ ꯃꯤꯅ ꯑꯇꯦꯛꯄꯁꯨ ꯑꯀꯪꯕꯁꯨ ꯑꯅꯤꯃꯛ ꯆꯥꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯁꯤꯕ ꯅꯥꯏꯔꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯕ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯌꯥꯏꯃ ꯀꯩ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯩꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯃꯅꯥꯎ ꯃꯤꯕꯨ ꯐꯥꯔꯒ ꯆꯥꯊꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯤꯅ ꯀꯩꯕꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯆꯥꯊꯣꯛꯄꯤꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯌꯥꯝꯕꯗ ꯃꯤꯅꯝꯕ ꯀꯌꯥꯁꯨ ꯉꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯀꯩꯅ ꯃꯤꯗ ꯍꯪꯂꯛꯂꯝꯃꯤ, ꯏꯅꯥꯎ, ꯅꯪ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯗꯥꯏꯗ ꯇꯨꯝꯒꯅꯤ? ꯂꯩꯃꯥꯏꯗ ꯇꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯌꯥꯝꯕ ꯀꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯂꯒ ꯐꯃꯨꯡ ꯑꯃ ꯁꯦꯝꯂꯦ, ꯑꯗꯨꯒ ꯐꯤ ꯑꯃꯅ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯃꯨꯡ ꯁꯦꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯀꯩꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯐꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯅꯥꯎ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯤꯗꯣ ꯂꯧꯊꯣꯛꯂꯒ ꯆꯣꯡꯁꯤꯟꯈꯤꯕꯗ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎ ꯃꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯦ? ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯀꯩꯅ ꯁꯥꯟꯅꯔꯤꯕꯅꯤ ꯑꯩꯒꯤꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯤꯅ ꯀꯩꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯅ ꯆꯠꯈꯤꯅꯕ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯀꯩ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯇꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯩ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯑꯁꯨꯝ ꯍꯪꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤꯗꯤ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯃꯔꯣꯏꯔꯦ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯤꯅ ꯄꯨꯡ ꯑꯆꯧꯕ ꯎꯇꯣꯡ ꯑꯍꯣꯕꯅꯆꯤꯡꯕꯗ ꯌꯩ ꯊꯤꯟꯗꯨꯅ ꯃꯌꯥꯝꯕ ꯀꯩꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯤꯉꯩꯗ ꯅꯣꯡꯃ ꯃꯤꯅ ꯐꯛ ꯁꯥꯔꯤꯉꯩꯗ ꯃꯥꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯕꯗꯒꯤ ꯐꯛꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯃꯩꯗ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯂꯥꯎꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯃꯅꯥꯀꯣꯡꯗ ꯑꯍꯧꯕ ꯄꯣꯠ ꯑꯃꯅ ꯈꯤꯡꯖꯟꯕꯗꯒꯤ ꯈꯪꯂꯗꯨꯅ ꯀꯩ ꯑꯗꯣ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒ ꯃꯤꯒ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯥꯏꯅꯩ꯫ ꯀꯩꯒ ꯃꯤꯒ ꯄꯣꯛꯃꯤꯟꯅꯔꯕꯁꯨ ꯃꯆꯠ ꯇꯤꯟꯅꯗꯕꯅꯤꯅ ꯀꯥꯏꯅꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫